ngasi gi oiba tongan tongan ba page karagi posting collection tobagi manungda iduningthau hairiba page asina phongdokpagi matung ina Sadar Hills Cookie Chip Association na lailon baiphai belajar singi mahut chinduna makhoi soikhre lankhre haina UNC da ngakpina ba haijakre haibo pham asina ahan boin miyam da kadol tamjage amade video asibu ming tabiri ba punamakpu loktak pau updates ki mekaidagi taramna okchabaga loinana ikai khumna butchari konsakhul village da attack tawkhiba thodo adugi apapata daita pumba Sadar Hills Cookie Chip Association na maralya jakre konsakhul da attack tawkhiba da sokhiba konsakhul village chip amadi atai villager singi anaba layeng bagi paisa oina lupa lakh ama SAHILCA na chayolamagi manungda piba haiba wafamsu yajakre konsakhul amadi lailon baiphai village anigi marakta lainariba land dispute adu UNC gi committee amagi makhada permanent settlement puraknaba honabada SAHILCA amadi JAC gi mateng pangba haiba wafamsu yanakre UNC gi makhada yanaba purakibagi matung ina COPIPAL na cookie sing naga khul phawraga chatpagi athingba thamlamba adu handokre haire makha satarkpada nungthil pawse ki chipong ama oriba kangla pawdagi lokhotchadaga thamjage ancham gi liching makhada satakiba pungni phuni pangi office picketing gi manungda senapati gi SP gari amang ata thokre haire Indo Myanmar border gi sarukta central government ki mekaidagi hauzik chathariba border fencing khapagi thabak asi khudakta lepkadabani amasung hana chanaramba free movement regime adu makhata na chanagadabani haiba demand ta anchamna lawkiba warep ki matung ina ngarang dagi hauna naga singna namna taba chingi mafam singda chatharkiba pungni phuni pangi sakar officing injinbagi khongjang adugi manung chanangase nagagi tongan tongan ba lupsingi volunteers singa chauna muknabagi thodokta senapati SP gi gari amang ata thokre haire anchamna kaukiba pungni phuni pangi office picketing gi khongjang adu sagol aduna ngasi asi senapati district student union namasigi fit rating unit ama oiriba mau student union maram student union paumai naga student union thangal student union amasung jelarong student union senapati ga punna kusan maduna naga singna namna tariba singi district da lairiba sakargi officing tingjinbagi khongjang sangsin kibana maram oiraga sakargi administrative function singda chaungna kaiba thokhe nagagi lupsing asina chathakiba office picketing gi khongjang adugi ngasi nini chanba numita senapati district headquarter da senapati SP ga chaungna muknabagi thodok thokhe maduna maram oiraga senapati SP gi gari adu amangata thokhi bani hairi pauksi asigi makhata na chanung da kuki singna sanhat khidi haina AR na phongdokhiba adu kuki singbu phongna sogat pani haiba ikal gi wafam thamjage Impal East district ki manung chanba chanung da cookie sing na mitagi san hat kidi haina Assam Rifles na phongdok ki wafam adu cookie sing bu kankat pani haina chapcha na khangle haina iramdam kanba lup ikal gi advisor El Sana Tomba mitai na phongdok khre lamboi khulda leiba ikal gi office ta pangthok ki ba paw gi mifam amada ikal gi advisor El Sana Tomba mitai na makhata na phongdok ki bada haukiba me kuntra gi ayuk pung tara makhairom ta bada chanung awang lekai gi lanai yum amada leiba Assam Rifles ki post gi meter chamarom chatlaga masing yamlaba cookie khulai paiba kaya kumtharaklaga nomai round kaya rum kapthoraki nomai makol hek tabaga san khara chanthoraki thodok adu uhoba singna san hatpa oigini haina AR da haiki adubu AR na cookie singi manakta chatruraga cookie singna san hatki bagi khudam laiti haiduna thodok adu uhoba sing aranba tahanki amasong sagolmang police ki mekaidagi su san hatbagi khudam laiti haina thodok adu mana manil naidana ba senki me kuntra da thadokhiba taret khul mayai lekai gi thoksom basanta kauba mioi amagi sanbi ama hauzik phawba hanjilaktri haina chinabadagi ikal da chanung gi thodokka mari leina bra haina thigatnaba hairkhi madugi matungda social media da cookie singna san asiba ama chinglaga chatpagi video footage ama san mapuga yengminabada san adu basanta gi mangkraba san ni haina khangbaga loinana san chingliba mioi singi manungda chanung manakta leiba cookie khulgi mioi yawi haiba khangmangamle cookie singna mitagi yumda leiba AR post mayada meter chamarom chathoklaga san hatuna pukhraga AR na khangdaba sabaga loinana cookie sing kangkhatpa asina PR lengakna action kaya tawriba si cookie sing dadi karisu tawdraga mitai da onchen dona leire haibagi chapchaba khudam oire khulngakpa amata leitraba AR amadi CRPF leiri haina chingnaduna leiriba chanung khunjaseng amadi akoiba khulgi khunjaseng naun akiba poale hiram asida governor na miyeng changduna cookie sing da para tambinaba thabak paikhatpam thoi
कुकीसिंग असीबा मसा ओइना पुख्रबा सनगी मपु बसंतगी लोइनबी थोक्सोम बिलाना फोंदोरखिबदा कुकीसिंग पुखिबा सन अदुमक मखोगी मांगख्रबा सन अदुमकनी मे अहुमदगी हलक्खिद्रबा मतुंग महाका चमिनखिबा मचासिंग युमदा हलक्ले मचा हलक्लबसु मपी हलक्तबदगी थीबा कुकीसिंगना हाटख्रे हाइबसी खंगले मरम अदुना हिरम असिदा मियेंग चंगबियु हाइखि पाउक्सी असिगी अरोइबो ओइना थौदोक वाथोकसिंग नमसिनदुना थंबगी महुत मतम चाना वरैसिन पुरकदबनी हाइबा थमजगी मणिपुरगी मियामना मायोकनरिबा अवाबसिंग कोननबा होनबदा मियाम मरु ओइना लेंगाकपसिंगी थौदांग चावना लै स्टेट असिदा मतम मतमगी थौलकबा थौदोक वाथोकसिंग वरैसिन मतम चाना पुरकनबा होनबगी महुत याना यानबा मोंगदा नमसिनदुना थंबगी थौंग चथरिबा मखै लोइखम नाइदबा वाथोक लांथोक मायोकनदुना लैखिगनी मतम मतमगी थौलकपा वाथोक लांथोक इशूसिंग अमममता ओइना तुंग कोइबा वरैसिन पुरकनबा मियाम अमदि लेंगाकी मरि लेनबसिंगी मफमदा होनबा लैरबदि वाथोक लांथोकसिंगी चांग हंथनबा होनबदा अचौबा मतेंग ओइगनी वाथोक लांथोकसिंगी वरैसिन पुरकनबा होनबगी महुत मतम मतमगी ओइना नमसिनदुना थमखिबसिंग अदु अमुक हन्ना मची फोंगलकपा मतमदा लोइखम नाइदबा कुमपुबा वाथोक ओहली मसिना मरम ओइरेगा मियामगी महौसागी पुंसिरोलदा तंगदु लैतादबा ओहली लोइनना स्टेट की लॉ एंड ऑर्डर दसु अचौबा चैथेंपि स्टेट असिगी अपुनबा सक्तमदा मनुंग अमसोंग मपानगी मियोय कंगलुपसिंगी मरक्तगी सिंगनबगी वाथोक लैरकपा मतमदा लेंगाकना मतम चाना लोगी ओइबा मियेंगदा नत्रगा अरैबा पंगल सिजिनादुना तुंगकोइबा वरैसिन पुरकनबा होनबगी महुत्ता अपुनबगी सक्तम थुगाइनबा होनरिबा क्रिमिनल सिंगी मथक्ता चैराक पीबगी महुत मखोगी डिमांड खन्नगनी हाइदुना थाजबा पीबगी थौंग चथरिबा मखै वाथोककी वरैसिन पुरकपा ngamloi स्टेट असिगी अपुनबा सक्तम थुगाइनबा होनरकपसिंग अदु मनुंगीबु ओइरो मापानगीबु ओइरो अदुगुम्बा मियोयसिंग अदु लेबाककी मयोक्ता लैबा एंटी नेशनल ओइबनी नत्रगा वार क्राइम चथबगी मरालगी दमक चैराक पिफम थोइ मियामगी मथक्ता अकी अखंग पीबा अमदि तमथीबा मिया चथरिबा मियोय नत्रगा खोटपु अदु टेररिस्टनी हाइना मालिमगी मियामना लवी अदुबु मणिपुरदा इलीगल इमिग्रेंट चिनकुकी जो नार्को टेररिस्टसिंग लेबाक असिगी स्टेट मणिपुरदा वार क्राइम चथदुना अतमना मितैसिंगदा नोंमै बोंग कापसेंदुना पाक्तकनना मिहात चथबा अमदि युमकै मै थाबगी थौदोकसिंग चथखिबा चाही अनि हेलबा असि खमथेंगबा टेररिज्म ओइबना मखोइसिंग अदुगी मथक्ता मिलिटरी ट्रैक डाउन चथबा नतना लोगी ओइबा मफम लैते चाही अनि हेंजिलकलबा वाथोक असिगी मतंगदा इंडियन गवर्नमेंटना वरी सनरगा वरैसिन पुरकनबा होनगनी हाइबगी थाजबा पीदुना थमलिबा असिदा अपुनबगी सक्तमदा कंप्रोमाइज तौबा यारोइदबा लैबना लोइखम नाइदबा वाथोक ओहेननबा सिनबनी लवे वाथोक असिगी मतंगदा इंडिया गवर्नमेंट की अरोनबा एजेंडा लैबा नत्रगा लौतुनबा मानबा थौंग असिदगी खोंगलै थुना हंदोक्ट्रि फावबा वरैसिन पुरकपा ngamloi इंडिया गवर्नमेंटना लालंगाक्लिबा येलौमिसिंग अमदि लांदारकलिबा इलीगल माइग्रेंट टेररिस्टसिंग अनिगी मयाइदा लेप्तुना ngahak ngahaki ओइबा वफमसिंगदा थाजबा पीदुना मैबु फीना कुपसिनदुना थंबगी मोंग चथरिबा असि तुंगकोइना चटनबा यारोइदबा थौंगनी मारा लैबा मियोयसिंगबु थेम नौदुना थंबगी महुत मतम चाना चैराक पीबगी थबक चथबना वाथोककी वरैसिन पुरकपा ngamgani वाथोक असि मरी लैनना ग्वालटाबीदा इंडियन आर्मीना पाउमिसिंग तोंबा गारीदा मणिपुर थाबा मुथटकदबनी हाइबगी वाथोक अदु मणिपुर मियामगी आइडेंटिटीदा फोंगना सिंगनखिबा अदुदा मरा लैबसिंग लेंगाकना चैराक पीनबा होनबगी महुत इशू असिसु नामसिनदुना थमनबा थौंग चथबा तारबदी लोइखम नाइदबा वाथोक अदुमक ओइदुना लैखिगनी स्टेट असिदा मिटोक खंगदोकनबा एनआरसीबु ओइरो ड्रगपु ओइरो अपुनबगी सक्तमदा सिंगनरखिबा वाथोकसिंग असि मतम चाना वरैसिन पुरकनबा होनबगी महुत नामसिनदुना थंबगी थौंग चथदुना लैबा मखै स्टेट असिदा नोंमा नत्रगा नोंमा मैगी चिंग पोखाइबगुम पोखाइरकपा मतमदा लेंगाकी कोक चिकपा ओइरकनी हाइबा वाफमसिंग फोंथोकलि थौदो वाथोक खुदिमक मतम चाना वरैसिन पुरकनबा होनबगी महुत नामसिनदुना थमलबदी लोइखम नाइदबा वाथोक ओइरकनी हाइबा मखाताना फोंथोकलि मखा चथरकपदा कंगलैपाकि मेरादगी लखोत चरगा थमजगी तोरेलदा तासिनखिबा मियोय असि भागचांग ओइना फंख्रे हौखिबा जुन कुनगा मापन नमाइजिंग निमित्ता इम्फाल वेस्ट के लमसांग सब डिविजन के मनुंग चना लाइरेन काबी अमसुंग तेरा उरक खुल्लोनबदा चेलिबा हेरांग खोंगताबी तोरेलदा तासिनखिबदगी थीबा खंगदना लाइरखिबा मियोय अदु ngasi phangba ngamkhre torelda tasinkhibadagi ising iraina chenthakibadagi thiba khangdana leklaba matungda ngasi asi bhakchang oina phangkhrba mioi adugi maming takelambam ibotchau kawi mioi asina torelda tasinkiba numit adudagi NDRF ki kangbuna thibagi thabak chatharakibani adubu arambai tengol gi kangbuna makhatana thiba humbagi thabak chathabada ngasi asi bhakchang oina hairang khongtabi torel marildagi phangle hairi aroi boina manipur district punamakta pamdaba thodok thok tanambagi damak chinga masung tamda punna checkpoint chamaga taramathoi hangduna achat ong seng check tawbagi thabak chathakre haina manipur police control room na thadorokpa cherolamana khangalakli haibo phamasi lokhot chadaga aroi boina thamjari